Mebys News and Information na adomutaram nokchari. MOREH dagi nupa ma heroin galonena fare. Police dagi fangba pauda Technopol district dagi nupa ma heroin powder ni chingnaba gram cha manifu taru galonena Thaubal police station gi makhada leiba Khangabok dagi fare. Pharaba nupa dugi maming Sontak lalkhuma Wi-Fi je kuntraga taret apokpa lamnaimang Wi-Fi MOREH 1 number 2 Technopol district dagi hairi. Thaudogase ningthokapa numit ki nungtil pung mari makhairom chaba matamda 16 Assam rifles tagi phangba tifop ki matungina Sontak silver color Maruti Eco van registration number MN03 P1 902 da Khangabok lom dagi lakpani additional SP operation Thaubal wangkhomba na luchingba CDO Thaubal ki team amana Sontak pu khamduna ma ki gari da thiba humba chathabada Sopcase taraga mathoi gi manungda heroin powder ni chingnaba puna gram chama nifu taruk yauramba thengnaki Sontak mafam aduda khudakta faduna polam singa duga konana Thaubal police station da sinaduna makhataba investigation tawnanaba case ama register tawkre haina police dagi phangba pawna hairi Lilong gi sub division officer lengaki water resources department amasung Thaubal district police ka kusamnaduna Lilong sub division village number 16 gi manung chanba Lilong thong dagina Arapti Lamkhai phaobagi marakta turen khongban da leiramba unauthorized construction sing takthokpa houkhre ngasigi encroacher sing takthokpa gi mangoinana SDO angom silembina mamang thagi ahumda public notice ama thokduna mangjongna khankiba leikibani Lilong thong dagina Arapti Lamkhai phaobagi marakta leiba Lilong tural gi mapalda illegal oiba maongda sajinba yum kaising mapu singna lokthokna bagi matam mangjongna pikibani loinana illegal construction singni hairiba sing adugi mapu singi maikai digi mari leinaba document sing puthoraktuna pisilakna ba phauba khangankiba leikibani loinana revenue department gi maikai digi illegal construction sing tawriba miyoi singna piba matam gi manungda mapu singna masa na khangna lokthoroktabadagi ngasi mathok taba machinery sing sizinaduna police ka loinana lokthokpa hokibani Fishery Director H. Balkrishna houkhre madudi laklaga Ningol chakoubada Manipur gi miyamda iramda Manipur da puthokpa SARENG atekpa gi mahao tanghanlagani haina ngarang Myanmar dagi yangon dagi mandle fautuna purakpa SARENG macha lising aniga chamanga wangoi gi ngami chongtham gopesor gi farm da nga macha thadabagi thoramda mahangna phongdokibani mahangna makha taraduna Chief Minister na lamda masagi miyamna yamna pamna chanariba amadi laigi thoramda changdraba yadabana maramoiraga mapandagi pusilakpa apumba nga singi mahutta ahingba amadi atekpa SARENG puthokna nabagi poktak pirakpadagi mamang chahidagi hongduna Handak chahidagi SARENG atekpa puthokpa ngamlagani haibagi thajaba leire ngasidi mafam kharada SARENG kg ahum lomba puthokpa ngamlei pungmut muluraba nga makhalasi amuk nongna fangananaba hotnabada awaba kaya mayoknari adubu lakaduriba Ningol chakouba sidadi SARENG atekpagi mahau tangba ngamhalagani haiki Thasigi haukiba tang marigi numidang pung nipan makhairom taba matamda tera lukram lerak machingi kaithel machada potpham phambi nupi ama damchina fu chaikiba Manipur Police Department ge telecom organization da SI oina thabak tawba SI Babuchou gi mathakta matik chaba chairak pigadabani haina ngasi wakat mifam chathakre potpham phambi ima ibel singna lukram lerak machingi kaithel machada chathakiba wakat mifam adu yambem ranjana kobi potpham phambi amana thaudok adugi matangda hai Babuchou ba hairiba myoy asina yu ngauraga ngayon bi ningthauza mangongan bida lemna nga amata piro haiki madudagi makhoi ani ningai sangdanarakduna Babuchou bana phajadaba wahai wata ngang sakpada natana mango ngambi gi potpham adu chakhaiki donana mango ngambi da khokpang na kauduna masung makhori metuna phu chaibagi thabak chathaki Babuchou bana chatharaki ba thawong adu mi amabu hatlagi haibaga chap manai maramaduna ma ki mathakta chap chaba logi oiba thabak lengang na lokhatpiu haujik sokpadigi aruba fibamda siza hospital da laikanariba mangon ngambi gi mafumdasu lengangna pangba yaba mateng panghaningi doinana asigumba nupi da chathaba miyot minegi thabak asi makhata na thoktanaba lamdamasigi nupi lupsinasu akanba mideng changbiu natrabadi aikhoi mapan thoktuna sel tanba ngamdabagi phibam amada laklagani haina ranjanana makhata na phungdokhi Manipur yellow misingna ILP chana hananaba khongjong sangsinduna ching amasung tamgi yellow misingbu kanjananaba honaringe cherakta mapalamdagi lakpa miyoi kyana IT certificate amadi job card paisilakpa haibasi taraina lofum thokloi haina Indigenous Peoples Forum Manipurna Press Club ta pangthokpa paugi mifam amada phongdokre
masing yamjanaba Manipur khundariba yelong misingbu kanjananaba kanna honoringai cherakta asigumba mong maril tadaba thong sing asibu lenga asigi mari lainaba singda wakalabasu khangsin usinadana leithoklei maramasina lenga ki akan mamiyeng changbiu haina lofasigi konvena asang kasarna phongdokhi hairiba thodok asi Chandel district ki manung chanba mafam kharada chathabani hairi asiguma thabak chingda chenariba myoising miyam khangna action lopinanaba lofasigi machin chatpa manasu lenga ki pukting chinsinba kai loinana thong asi line lofam thokte maramaduna CM da hiramasigi matangda memorandum amasu pislagani hairi